ngasi numidang waram da phonggiba pause sing da yawba headlines sing myam da pawdomjari eviction twnaba warep loukhre sangangai apun bolukki midiang makha da ngarang sangangai myam gi oiba mifama ma pangthok tuna sangangai da leiba khaslen sing demarcation toba amasung eviction twnaba honabada sangangai da leiba club organization maira paibi natraga nupilup singna amata oina thaudang lominaba amasung sangangai da leiba khaslen sing asi masak khangdoknaba mari lenaba department gi mioi singa loina na thabak laukhanaba warep loukhre hairi parliament gi nongju mifam ngasi dagi haukre parliament gi nongju mifam ngasi dagi haukre manipur gi goods and services tax amendment bill 2025 yauna bill taramanga amasung state asigi demand for grant 2025-26 puthokpaga loina na haugiba february 3 dagi thamjilakkiba president rule asi makha tana sangdokpagi ayabasu lauraba yai hairi nongjimi phamasida bill 15 puthokki bill asigi manungda bill 9 na introduce tawudabani aduga bill 3 amana house animakta panduna leiribani nongjimi pham hoba numita wa ngangbagi khudong saba pikide rahul gandhi na hairi parliament gi nongjumi pham hoba numita wa ngangnabagi khudong saba pikide haina congress ki losingba rahul gandhi na phongdokre lok sabha da opposition leader onasu lauriba rahul gandhi na hai house da opposition leader oriba maramna wa ngangnabagi khudong saba bifam thokpani nongjumi pham hoba numita opposition members singna protest torokpadagi house da jarang na bathoraktuna mifam makha chathaba yadabadagi anirak han house ki mifam adjourn tawkhraba matungda rahul gandhi na mafam asi phongdokibani operation sindur gi matangda debate onaba opposition party singna kanna taksilakpadagi house da jarang na bathokki maduna maram oraga lok sabha gi speaker om birla na house ki mifam anirak hanna adjourn tawki Pomising unaba amada Rahul Gandhi na hai leader of the opposition bu Lok Sabha da wa ngangnabagi khudong sawa pikidaba haiba si democracy bu chauna singnabani Prime Minister Narendra Modi na mifam hauraba matungda mikup khara leiraga house dagi thokiba maramna maru oiba issue kya khanaba ngamkhidabani hairi malemge punba missing billion 8.2 yokre India na khwaidagi missing yamli sambo gonmain hairi thang tharaga angang unaba Manipur da angang popagi sang handarakle thang tharaga angang unabagi thawungna maram oiraga Manipur da mama sing angang popagi sang handarakle haina Directorate of the Health Services ki Dr. Sambo Gonmaina phongdokre malemgi tongan mamafam kyada pangthopagum state asida sungasi Directorate of the Health Services Directorate of Family Welfare amadi National Health Mission na senduna lamphel pata leiba Indian Medical Association gi holda World Population Day gi thorum pangthoki healthy timing and spacing between the pregnancies for planned parenthood haiba theme da pangthokiba thoromaduda Dr. Sambo Gonmaina wafamasi phongdokibani thoromaduda National Health Mission ge State Mission Director Dr. N Dinesh Family Welfare Services ke Director Dr. N Hemant Kumar amadi Directorate of the Health Services ke hanagi gynecologist Dr. C.S. Navakanta gi maru oiba mithungoina saruyaki thauronga mari lena Dr. Sambo Gonmaina makhata na hai hojikki matamda mama oiba singna angang yamna pokpa ngamdriba si cesarean section operation tawraga angang unabagi chanabe ama leirakpa sinani mausadi mironba singna imungi wai taina taibana singba thabak singda mateng pangsinduna hakchang sajel gi mongda thabak tawba maramna normal da asoi angam yaudana angang pok ngambani haiki malemgi oinadi nomagi missing hengalakpaga loinana hojik apunba missing billion 8.2 yaure apunba missing 1 billion 464 million 584,146 leiriba Indiana malemda khwaidagi missing yamba leibak oiri China na masigi mathangda leiri hairi